Salai ki founder director amadi chairman Narengbam Samarjit Salai Holdings Private Limited ki policy program ga karigumba hiram amatada mari leinade. Salai Holdings ki thabak makha adum sathakigani haina Salai Holdings ki vice chairman singi manungda ama oiriba Elangbam Prozendro na ngasi pangthokpa paugi mifam amada phongdokre. Manipur gi khwaidagi chawba kumhai Ningol Chakauba ngasisu pak sanna lamdam asida pangthokli. Ningol singna leizaba firol setuna mapam lamdamda sana thanganaba potsai puduna satnari. Subsidiary Training Center BSF na sinduna Run for Unity haina mingthonba mini marathon ama Surasanpurda ngasi ayuk pangthokre. STC BSF Surasanpur Gate fauba sin kibalamzeladu Officiating Inspector General BSF RK Mishrana Khuga Multipurpose Dam Road amasung Tidim Road tagi lamthaki. Saurakna mioi samamuk lamzeladu sarugyaki. Indo-Naga Peace Talki hauzik oirakiba fibam ga mari lainana khutlai paiba lalhaulup Ziliangrong United Front ZUF Kitovi Zimoni gi makhada laiba GPRN NSCN da punsin khre hairi.